Nscn Muivah gi somdal khongchat na Nscn gi firef hena chesil halei. Nscn gi atoki lonsar thuingaleng Muivah na Ukhrul district gi somdal da leiba maha ki pongna phomlamdam da laklamba khongchat aduna maram oiraga lubhase gi firef hena chesin halei haina Nscn GPRN gi external publicity wing na thadorok pacherol amana phongdoragli. Cherol asin hai Nscn GPRN gi atoki lonsar na pongna phomlamdam somdal amadi Sanapati district ta laklambaga Naga miyam amadi Atai Furuf ki Meeoi sing na taram na oki bagi thawong adu pukning thawganingai ni Homecoming Organizing Committee Naga amadi nan Naga Furuf ki atai lup sing na maruai ba thawdang lauduna atoki lonsar ki khongchat adu wahan thok lehan ki Geopolitical negotiator thuingaleng Muivah na Naga limdagi China fawa chatuna Naga miyam gi ningtamba purakna bagi matangda singtha ningai oiba thawdang kaya lauduna lakli Laikhidraba chairman Isak Chishishu Laikhidraba vice chairman Khadaw Yangthang amadi general secretary TS Muivah na Nagalim gi damak lokhatuna lakliba thabak thoram sing matam pumnamakta ningsingduna leihoragani October kungani thoida atoki lonsar na Nagalim amasung Naga miyam da pikhiba paujel matung ina kumja 1997 gi August amadagi Indo-Naga political peace process ta thaba hukhibani kumja 2022 gi July taraga mathoi gi Amsterdam joint communique Nagaland gi unique history sakhang khibagal loinela Nagaland gi thabak thoram sing India amasung Myanmar ga mari leina fam thokte kumja 2015 August ahum da khuyek pinakhiba framework agreement na maram oiraga India government na Nagaland gi unique history amadi sovereignty sakhang khrabani atoki lonsar na lauthokibagi matung ina Nagaland gi national flag amasung national constitution gi wafam asi kaidongai dasu mantikna batawroi Nagaland amasung India gi marakta ikai khumningai oiba mawngda tung koina chotnagadaba mawngda waroisin puraknaba Thawrangda Saugalabadi Geopolitical negotiator thuingaleng Muivah na piriba paujel pukning changna tabaga loinina thawrang asi mai pakhanna ba honagadabani haidi Cotu na yaningdaba ulakli Kangpopi district ki manung chana laiba Dali khulda IM gi general secretary Muivah gi poster sakhangdaba Meeoi kharana segairamba amadi bambulana chingba thakibagi thawangbu community on tribal unity Cotu na akanba mawngda yaningdaba phongdoragli oiragli ba phibam asida CSO singna Kuki jo miyam gi thamoi sokadaba mawngda maram chadaba communal irang thoknaba sagat piganu haidi Monsang Maheroi Luchingba Mari Fubada Chenaba Meeoi Manga Fare Tongan Balup Singna condemn Toragli October Kuntra gi numidang pung mapan ga makhairom tarakpada kakching lamkhai amasung palel ani gi marakta laiba Bijoypur manakta Monsang Naga Student Union gi Luchingba Mari da chatharakhiba fu chaibagi thawong aduda chenabani haiba Meeoi manga police nang ngarang fagat pangamkhre thogdo duga mari lainana police ki paw mana hari farba Meeoi sing adudi palel thong wangmadagi alangbam arun taraga mapan palen chandel lomkhai dagi mayengbam manglem Kungani thoi palen thong wangmadagi nepram jitan taraga nipan laikai asimaktadagi moirangthem chinglei meitei taraga mapan amadi moirangthem lenthau meitei ni hari farba Meeoi sing adudagi gari sufagat pangambaga loinana thogdo adugi matangda police na makha tana thijin humjin bagi thabak chathaba hore hari amaromda Monsang Naga Student Union gi luchingba mari furakibagi thawong adubu Naga gi tungan baluf kayana yaningdaba phongdoknaragli Monsang Tribe Union Monsang Naga Student Union All Naga Student Association Manipur Lamkang Kurchukna Kupin Amadi Naga Student Union Chandel gi maike degi thawdo adubu yaningdaba phongdoragli Tanzania gi mikhal matung da khanna chaina bagi thawdokta Meeoi chatret seikre Tanzania da mikhal ga mari leinana horakhiba miyam gi ihauda numi humni gi manung da Meeoi chatret sire haina opposition party na phongdokre leiba atu da internet ke thingba thamliba maram na miyam gi ihauna Meeoi kaya sikhrbagi haiba chapchana khangba ngamdrabasu opposition party na di Meeoi chatret hena sire haina phongdokhi President Samia Suluhu Hassan na opposition gi Meeoi kaya fajinduna jail da thamkhibaga loinana Meeoi kaya miref oiba yahan khide haina opposition gi maikai dagi maral siri magi ka henba thawong adubu yaningdaba phongdokladuna masing amlaba miyamna Dar Des Salam amadi city singda iho horokpaga loinana Sulif amadi polling station singda attack chatharaki miyam gi iho laksina bahona bada internet shutdown tawkhibaga loinana curfew gi athingba thamjinuna mipum khudimak mayumdagi mapan thoktanaba khanganki Rimsa operation tawkiba nupi ama sikhibagi matangda machanupa na thigatpina bataksilakli Masagi anaba amagi dama October kuntra da operation tawduna Rims ki ICU da leirokhibi nupi ama ngarang ahing leikhidrabi nupi adugi maming laishrom ningol moirangthem ongbi nganbi kuntra ga taret kawi khangabo awang laikai dagini October kunga manga da masagi anaba amaga mari leinana Rims hospital da pukhalakhibani October kuntra da keyhole surgery tawraba matung da ICU da thamki adubu October kuntra ga mathoi amadi November amagi lona ba hingda laikhidre haina Rims ki maikai dagi khangalakhibani hari laikhidrabi gi machanupa moirang Bidavashan na Hiramasagi matangda authority gi maikai dagi mapung fana thigat hanningbagi apamba phongdorakli misi asiga mari leinana khangabok apunma maira pai bigi secretary laishram Ratri Devi na phongdorakpada operation tawduna phibam phagalaknaba anaba ama ikhang khangawdana laikhidre haibasi chingnaningai oi haiki Andhra Pradesh ki Venkateshwara Temple da miyam nation na bada Meeoi mapan sire Andhra Pradesh ki Sirka Kulam da leiba
Venkateshwara Temple da lai khurumba lakpa miyam netsinabada nupi amasung angangsingna namna mioi 7 sire Hindu lining chatpasingi maruoiba numit ama oina launariba Ekadasi ga mari leina lai khurumba lakpa miyam netsinabada mioi sing adu sikhibani masing amlaba nupi amasung angangsing yauna mioi kayana lai khurumba laknakhi Laisang manungda changnaba honabada angam tanarakpadagi miyam netsinabagi thawdo adu thokhibani thawdok thokfamda police laktuna lai khurumba lakliba mioi sing adu mathang manau naina ahana kon oina Laisang adu changhanki maraksida Venkateshwara Temple da miyam netsinabada mioi 8 sikhibagi thawdo adugi matangda Andhra Pradesh ki Chief Minister Chandrababu Naidu na awaba phongdokre Construction worker fabada JDF chenakre Jalyarung area gi manungchana lairiba Tamenglong district ki nungkaudagi Apex company gi construction worker fabagi thawdo adu da JDF chenade haina lob asigi information and publicity secretary Louis Gangmaina thadorko cherol amana haidi cherol asina makata na hairibana construction workers fabagi thawdo adu Nscn ke Nikisumi Group ki Chandam Kamai amasung Tadulong Kamai amasung Nscn gi khadina chathakibani construction worker fabagi thawdok JDF ta taisilaklibasi makhoina chathakiba aranba sing adu kupsinaba honabani haidi Jenims ke awatpa doctor amasung khutsu khulai sing matik chana thamdrabadi high court ta PIL file tawragani State asigi maruoiba hospital ama oiriba Jenims ta awatpa doctor sing amasung khutsu khulai sing suna thamnaba mari leinaba sarkar gi maikai digi athuba matamda honadrabadi Uripo apunba luf amasung uripo apunba nupi luf na High Court of Manipur da PIL file tawragani Haina Uripo apunba luf ki Vice President Khwerakpam Taruna ngasi press club ki Kobru hall da pangthokiba pawgi mifam amada phongdokre mahangna makhata na haikibada Jenims Hospital asi state ki oinadi khwaidagi maruoiba hospital ni Hospital asida mapalam da layeng bachatpa ngamdaba lamda masigi leita laira amasung loijing loyagi mioi kaya layeng libani asigumba hospital asida neurologist amasung cardiothoracic ki doctor kaya laibage haiba yauna tongan ba question taragani thoi RTI file tawduna hangki Maduda hospital asina neurology doctor ama amasung cardiothoracic ki doctor ani dagi hena laiti haina khangalaki Mioi la kuntra rom laiba Manipura doctor ama ani sina anaba khudimak loinamak layeng mangamgadawribra haina hangladuna sarkar gi maikai digi hospital asigi awatpa doctor sing amasung khutsu khulai sing suna thambiu Indian Constitution gi article 21 gi matung in a right to health asi mipum khudingmakta ningthina phanggadabani haiba yauri haina phongdokladuna Sarkar gi maikai dagi awatpa sing asi mention na honadrabadi Uripo apunba luf amasung Uripo apunba nupi luf ki maikai dagi High Court ta PIL file tawduna chapcha na thengnaragani haiki China gi astronaut sing 2030 fawbi manungda thalaibak ta khongda na ba thawrang pumnamak loikre space ki lamda sukhumang chawsinduna China na lakadoriba chahi 2030 fawbi manungda makhoi gi astronaut sing thalaibak ta maipak na khongda ba ngamnaba thawrang pumnamak paikhatpa loikre haina phongdoragdi space program gi spokesperson Jang Jingavona phongdora kibagi matung ina thalaibak ta mi thanabagi mission gi manung chana saruk yagadoriba astronaut sing maming sulauk thole loinana training su piba hore hairi China gi oina thalaibak ta khongda gadoriba astronaut sing makhoi gi tongana leijariba international space station da numit kharani leiraba matung da thalaibak tamna amuk chatkani thalaibak ta chatpada sijinna gadoriba long march 10 rocket thalaibak ta landing tawbada set kadaba sud amadi Exploration vehicle na chingba mission asida sijinagadaba posa khuding su yamna khumang chawsina sem sabagi thabak mai pangna chathari haina so space program gi spokesperson Jang Jingavona makata na phongdoragli China na lakadoriba chahi 2030 da sungsoi soidana thalaibak da khongda bangam lagani haibagi chapchaba thajaba leire space ta leiriba China gi international space station Chiangong da leiriba astronaut sing mathang sinaduna leibagi thabak su yamna mai pakna chathari Panbaya bodi China gi tongan na leijariba Chiangong space station da thataru khudingi mi sindok sinjin tawbagi thabak lepa leitana chathari makhata na Chiangong space station da thataru leirunambagi damak anauba team gi oina astronaut Janglu Wufai amadi Jang Hongjang irai numit ki numidang pung 13:94 taba matamda prithvi dagi Chiangong space station tamna lamthakre haina su phongdoragli Handak Chiangong space station da chatkiba khongchat aduda astronaut sing aduna uchi laba ani amadi amom aniga punna uchi mari su puduna chatki hari Israel gi lanmi amasi bada Benjamin na Palestinian chama hena hali Gaza gi landa Israel gi lanmi amasi bada Israel gi Prime Minister Benjamin Netanyahu na yathang matung inna kari gumma matamda air strike chathaduna Gaza da Palestinian chama hena hali haina report amana phongdoragli Ceasefire chanakraba matungda su Israel na Gaza da Hamas bu target tawduna landaraga Palestinian kaya halaba su America gi mieng makhada tawnakiba ceasefire gi chana kanglon yamna fazana ngaktuna chatli haina Israel na aduma claim tawduna lakhibani lana sida hujik fawgi oina sikhiba Palestinian gi masing asi punna
ꯂꯤꯁꯤꯡ ꯍꯨꯝꯐꯨꯅꯤꯄꯥꯟꯒ ꯆꯥꯃꯉꯥꯒ ꯀꯨꯟꯒ ꯇꯔꯦꯠ ꯁꯨꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯃꯁꯤꯡꯅ ꯄꯨꯟꯅ ꯂꯥꯛ ꯑꯃꯒ ꯂꯤꯁꯤꯡ ꯍꯨꯝꯐꯨꯇꯔꯥꯒ ꯆꯍꯨꯝꯒ ꯃꯔꯐꯨꯇꯔꯥꯒ ꯃꯉꯥ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯃꯥꯁꯅ ꯈꯨꯠꯂꯥꯏ ꯍꯦꯛ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯒꯖꯥꯗ ꯏꯖꯔꯦꯜꯅ ꯂꯥꯟꯗꯥꯈꯤꯒꯅꯤ ꯍꯥꯏꯅ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ US amadi China khakhtana malemgi super power oigani US amadi China ani khak malemgi super power oigani haina America gi president Donald Trump na South Korea gi Busan city da China gi president Xi Jinping ga unakhi badu da lauthorakre hairi Busan da unakhi badu da US amadi China laiba ani gi marakta rare earth ki polam sing piba athingba thamlamba adusu lauthoknakre loinana US na China da thamlamba tariff su cha da tara hanthakre China amadi US laiba ani na anoba mari amaga loinana punna chatminarakpa haibasi India gi oinadi yamna laibak thiba ama oireba yai maramdi Donald Trump amadi Xi Jinping ani na unakhiba adu da malemda supnagi US amadi China na mapung oina panba yanaba thorang kaya yatkhibaga loinana malemgi laibak sing makhoi gi control makha da thamba ngamnabagi manglan amasu chauna mangminnakre hairi Geopolitics ki matang da khang hairaba expert amadi India gi hanagi ambassador Mir Shankar na The Hindu da piba interview amada haikibada US amadi China laiba ani na pullaga paikhalakli ba thabak asi India na matam pumbada laiba ani asiga punna chaminaduna malemda ingtappa amadi saukhatpa purakna ba honaramba adu uttagi haibaga pangkhak oire maram aduna India so akhana balalong ama tawbagi tangai fadaba leire hari Trishul 2025 ki ming tabada pakhana kre India na Pakistan gal lona ba border area da laiba asigi army navy amadi air force ahum punna Trishul 2025 haina ming thonba war exercise tharakpa ubadagi Pakistan gil chingba singkham thengna pakhana kre hari report asigi matungina India na October 30 dagi hauraduna November 10 fawa chathagadariba war exercise asi ubadagi Pakistan gi field marshal asi muninan northeast section thorang lokhathankre hairi North East Talariba regional parties singi platform ama thubada lauthoklagani boys amagi makhada ikhoi ama toina punsendrabadi khudong chaba amata fangloi kishore North East Talariba regional parties singi oiba joint platform ama semlagani loinana lakadariba numit humni fawbagi manungda joint platform asi formal oina lauthoklagani hiram asigi matangda tongan ba regional group singa khannaningnabagi thabak yamna kana chathari Trifa Motha party gi founder Pardayot Kishore Manikya Debarmana Fongdokre Mahang Makata haikibada North East Talariba Miam boys amagi makhada ama toina punsilaba amasung aikhoi maselgi marakta khatna chainaba si toklaba khaktada center na khoi bulum na lawgani aikhoi maselgi marakta punsinaba yadana tokai tokhaina leiriba makhaidi North East state singda center dagi khudong chaba amata fangloi North East Talariba regional community sing asi mapangal kallaba khaktada national decision making da aikhoi khulaw sitagani aikhoi masel ama toina punsin aba tarabadi problem taragi manungda manga di solve tawba ngamgani kariguma punsin bangamdragana aikhoi masel gi marakta khaibung tanaraga legani Trifa Motha party gi luchingba sina makha tana haikibada Bangladesh ki maikei digi India gi nongpok thangba border sing asida sathiwa chaitheng kaya ama pirakpa yai masiga loinana hojiksu Northeast states sing asida external force kaya asina akibat pibagi thawong kaya leptuna chathari Pakistan gi military officials sing India gi Northeast state ka tainari ba Chitango hill track ta station tawduna leiri Bangladesh ta pangthokadoriba general election asi anti India government ta hena sakti pigadoribani masina Bangladesh ka tainari ba Assam Meghalaya amasung Tripura da hena tension wangkhathan badana tuna terror amasung communal gi disturbance kaya amana leptuna pirakani national security asina khwaidagi maru oiba oivana political party sing ama toina punsinduna thabak tobu changi national security asina political gi maru oibadagi hena choba issue amani Bangladesh asi India gi maru mapang oiba leibak nate Bangladesh ki maikai degi region asida tongan bachai theng kaya ama leptana pirakpa yabagi oithokpal kaya lei hairaduna community khudingmangna haribasing sing asi mikup naum singna leibaga loinana aikhoi amata oina punsinnaduna aikhoi da pirakliba singna ba kaya asi amata oina thingna na ba honamina ba changi haiki India na China amasung Bangladesh ka ungkhanna ba hengalakpadagi Northeast region da paksana Indian Air Force ki exercise pangthongna ba khangankre Myanmar da hojik oiriba fibam asi yauna leiba asina China amasung Bangladesh ka ungkhanna ba helakpana maram oiraga Northeast region da paksana Indian Air Force ki exercise sathana ba notice to airmen notam issue tawkre Official source amagi matungina no chamgi maikai de gila kadoriba thakra asigi manungda China Bhutan Myanmar amasung Bangladesh ki lonariba India ki saruk sing da paksana Indian Air Force ki exercise pangthoklagani ahanbagi oina November 10 amasung kunda aduga masigi matung tarakpadana December 3 amasung taragani pana pangthokani Indian Air Force ki maikai de gi su Northeast da paksana operation amasung drill exercise ki thabak asi January ama amasung taraga manga da pangthokadari hariba matam asida Indian Air Force ki maikai degi region asida lariba base amasung air station singda combat training yauna coordinate sorties amasung logistic exercise kaya pangthokadari China yauna Bangladesh Myanmar Bhutan leiba mari asiga lonariba India gi Northeast jaga sing asi khwaidagi sensitive threat leiba mafam singni
Indian Air Force ki maikaidagi chaliba November tha asidagi hawraga mathang chahi 2026 ki January tha fawba pangthokadariba exercise kaya asina India gi air domination amasung operational strategy da hena mapangang kangkhathalagani. Nota masi karigumba hek isu tawkhiba tarabadi hariba designated airspace aduda civil aircraft amata paiba yaroi. Mamangda India na Pakistan ga yamna ungkhanna ringai matam aduda su nota masi Pakistan ga lonariba border area singda isu tawkhibani. Nota misu tawkhiba jaga sing asida mid air collision gi risks amata yaudana Air Force jet sing missile amasung drone sing maningtamna operate amasung exercise tawba yagadoribani. Nakalamrom da India na Pakistan ga hojik leriba ungkhanna ba phibam asi yenglaga hawkiba sagol sen numita Pakistan ga lonaba border area singda exercise Trishul pangthokpa hokre exercise Trishul hariba asina trial service military drill makhal amani. Manipur gi chakhaw angoba metric kun Japan da thanaba yana cherol ama sahi tawnakre. Numinini Chatharakpa Bharat International Rice Conference 2025 ta Manipur gi chakhaw amuba amadi angoba gi pothok na miyam gi pukning chingsinkhre. Bharat ki konung New Delhi gi Bharat Mandaf ta ngarang loishin khiba conference aduda Manipur lenga ki Agriculture Department gi Director Peter Salam na luching khiba farms producer company amasung entrepreneur singi team amana malem gi miyam na pamna rakliba Manipur gi chakhaw yauna Manipur gi ina khulaba lo singu bagi pothok sing utkhi. Conference asida Manipur gi chakhaw angoba metric kun Japan thana ba yana cherol ama sahi tawnaki thoram asida lupa koti mari gi mamal oigadaba lo singu gi pothok sing yona ba Manipur gi farmer producer company sing na mai pakna thabak paikhat pangam ki haidi Nscn Naga student union gi luching ba mari fu chaibada chena bani haiba mioi mari police na fagat pangam kre mamang thagi October 13 gi numidang pung 8 makhai rom tarak pamatam da kakching lomkhai amasung palel ani gi marakta laiba Bijoypur manakta Nscn Naga student union gi luching ba mari da Sathina fu chaibagi thawong aduda chena bani haiba mioi manga ngarang police na fagat pangamle haibri thawdo aduga mari leinana police ki paw aman hai faraba mioi sing adudi palen thoing mawang madagi masagi chei taraga mapan suraba elangbam arun palel channel lamkhai dagi mayengbam manglem kungani thoi palen thong wang madagi nepram jiten taraga nipan laikai simakta dagi moirang them chinglei meitei taraga nipan amadi moirang them Lenthau Meitei ni hari makhoi gari ani su fagat pangambaga loinena thawdo adugi matangda police na makhata na thijin humjin bagi thabak cha thaba hore haina police ki paw sina makhata ri Rimsta chahi yangkai tare surabi nupi ama gold bladder da nung leibagi ki hole surgery tawraba matung leikidrei Rims masagi chahi yangkai ga tare lom surabi nupi ama gold bladder da nung leibagi ki hole surgery tawraba matung da leikidrei Thawdosigi matang da victim family amasung medical superintendent ga wari sanaraba matung da medical officials singi mathakta yengsin hanba yauna postmortem to handana asi bhakchang lobada yanakre hari laikhidraba nupi asigi maming na moirang them ongbi nganbi yangkhai ga taret mapuroiba laikhidraba inaubi kawi khangabo awang laikai part 1 dagi ni thawdosiga mari leinana laikhidrabagi machanupa moirang them bidyapsanna paumi singda phongdokhibada mamang thagi October 15 thangja numita mahaki apokpi mama adu Gold bladder da nung leibadagi rims ta layeng naba pukhalaki aduga October 13 gi ayukta operation theater da ki hole surgery pangthoki operation lawyer ba matung numit adugi nungthilda BP check laklam laba matung numidang check amata lakhide mathang numit ki ayukta duty tariba staff singna BP check tawbada low oirambadagi makhoi masal koichen chenaki loinena ngarang October 13 ga mathoi ahing nongyai da laikana bangamdana laikhidabani Rims Hospital na checksin bawat padagi mahaki apokpi mama adu laikhidabani ki hole surgery thawdokta mi laikhidabagi thawdo asi lamdam asigi oina mahaki mama na ahanba thokpa oiramgani maram aduna asiguma thawdo asi makhata na thokta na Rims ki authority na daita leina thabak tawbiu thawdo asigi matang da ngasi ayuk pung 9 lom tabada imung manung yauna Rims ki medical superintendent ga phamin aduna wari sanaki maduda Rims ki maikai dagi moirang them ongbi nganbi debina laikhidaba numit aduda duty takhiba doctor amasung staff singi mathakta thawdo adu mataw karamna thokhibano haibigi matangda Tijinba hawragani haina thazaba pirakhi loinena tongan ba wafam singda imung manungga yanaba purakpadagi laikhidrabi mahagi apokpi mama nganbi gi hakchang adu postmortem tawdana mathau ngam pangthongna ba mayumda puthakre haiki Kanglei punba kholawge update gi lokot jarake Burma gi Chin state laiba Kuki taba khul Lulpilung village mai thabi kre